Mamangayda lairaba nupa ama leirami. Nupa asigi maming Khomdon kaurammi. Khomdon thabak suba yamna kalami. Adubu magi nupiga macha singagi maning thunghanba ngamlamde. Khomdongi nupi leimatonsu thabak suba nomba yamna kalli. Nongmagi numit amada Khomdon magi nupibu manakta kausilaga asumna hairammi. Leimaton. Aikoi asumna sum leiradi yararoi. Adunane sumaina tausi. Aikhoigi leita lairaba ase kharada oiraba su koknanaba. Ai khul khulda chatuna aphang aphangba nongmagi thabak suba chatlage. Nangna yum asida leiduna angangsing ase senaduna lei. Aikhoi sumaina sum leiragadi awabase hena dum henjalaklagani. Leimaton mapuroibagi wado munna taraga. Phare adudi hayengdagi chatpiru. Lairaba aikhoigidi thabakna punsini. Ado ngasigi chingbu leiribro. Angang anidi kadaida chatkre. Sanaba chatkibane. Ado hojik numidangidi konarani. Hayeng ayukidi ching leidriye. Adudi kamdongni. Khutta paisa so siki ama phawba leite. Hayeng ayukse ay ngantana chatlage. Nangsu kana dagino khara hanglam. Hoi. Ado chak thongkatnaba tawrage. Ngaihak leiradi angangsingsu chak lami hairani. Khomdon matha sana phamduna lehori mathangi numitni. Ayuk adongada haugatuna Khomdon thangnaba khulda chatki. Mahakna asum lakpada ahal oirabi nupi amakhak thengne. Khomdon ahal nupi adugi manakta changsinduna. Ima, karigumba mata hangjage. Ahal adu Khomdonda munna yenglaga. Kari hangge haibano. Ima, khulasida thabak subagi miga thiba lebibra. Aise, aigi imung leitabana henmanbadagi. Aphang thabak suge haiduna ai laklibani. Ibunga, nangbu kari ming kauge, nasak nasa su khangde. Nangbu thangnaba khulasidagiro. Mani ima, ima hoigi khulasiga thangnaba khuladudagine. Mingna Khomdon kauje. Phare, adudine yengoi Khomdon, aidi ahal su oiredo. Ado, nangna imagi mateng amata pangbiram. Aigidine kana su leitre, itomtani. Khomdon na tuminna. Hoida, ahal asigi mateng amakhak panglambabu. Ado, aina ngasi lupa ama phawyumda pushindana changlabadi aikhoi chara hinba tabani. Adubu ahal asigi mateng su pangni. Hoida, kuisu kuiroidaba asibu. Nangbu kari khalibano ngamlaroi hairibaro. Adugi nateda ima. Hoi ima, imagi thabakto haibiro ai tawjaramagi. Ada imagi yumsibu kadaidagino. Ibunga ada khangpoksang ama leiribase imagini. Lao chalasi. Ado nangbu thengi kaina haidoribaro. Aigi thabakti onthoknasu yamna laikre. Yum masidi apikpani. Thabakpu kayam yamlamdonoda. Khonjal thokna hairei. Ima, ai kaisu khaloi. Imagi mateng pangbubu. Ahal adugi mayum yobaga Khomdon ko yengi. Ahal aduna tapna momon nokna hairei. Ibunga, nungthilgi matam ngaihak leiradi oiraani. Adunane sing ase hana amukta khaidokpiyu. Adugatu mamanglomda leiriba pukhi se motpana loire. Pukri ase amukta sitnana sengtoklamu. Adugane awang thangba pukri asidagi ising kharaga soklamu. Hoima, ahal adudi imungda changkhirami. Khomdon ahal aduna hairamba adumak tauri. Sing adu khaiba loirakpada nungthilgi matam oisilakle. As wakreda. Nungsana marol ama sabani. Chaksu lame. Aidi ngasigi karisu charaktri. Ahal asina thoklakidri. Ising khazikta thakki haige tawbubu. Khomdon ahal adugi thabak suringai numidang wairam oisilakle. Khomdon numit tarakadaure khanbada matha sarami. Oh, ngasigi numit ase mafam asida. Ahal asigi thabak suringaida numit takhigadawre. Yumdadi aigi nupi angangna aibu halakpa ngairamani. Chengsu wankidoribani. Kamdawani tawriside. Khomdona asumna khanduna leiringai ahal nupi adu thoklai nokfet tawduna. Ibunga loirabro. Hoi ima loire. Aisu yumda chatkinaba tawrage. Ado ima aigi nupiga angangada aibu ngaiduna leiramnani. Ngasai ayuktagi moisu chak charamkhiroi. Aina chengwanduna pukhigadabani. Ahal adu khangba ngamle Khomdona hainingliba adu ahal adugidi karisu leitabana asumna hairaklammi. Ibunga imagidi lausing leibasu natte. Aisu chengwanduna charibani. Nahaknane aigi thabaksing ase tawbibagi ai nangonda karigumba ama
ꯑꯩꯒꯤ ꯂꯩꯖꯕ ꯑꯃ ꯄꯤꯒꯦ꯫ ꯈꯣꯝꯗꯣꯟꯅ ꯈꯜꯂꯤ꯫ ꯍꯣꯏꯗ, ꯂꯩꯇꯕ ꯍꯥꯏꯕꯁꯤꯗꯤ ꯂꯩꯇꯕꯅꯤ꯫ ꯑꯍꯜ ꯑꯁꯤꯅ ꯄꯤꯔꯛꯇꯧꯔꯤꯕꯁꯦ ꯌꯣꯟꯊꯣꯛꯄ ꯌꯥꯕ ꯑꯣꯏꯔꯗꯤ ꯍꯣꯔꯦꯟ ꯗꯨꯀꯥꯟꯗ ꯆꯪꯗꯨꯅ ꯆꯦꯡꯒ ꯑꯣꯟꯅꯔꯒꯦ ꯍꯦꯛꯇ꯫ ꯑꯍꯜ ꯑꯗꯨ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯈꯣꯝꯗꯣꯟ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨꯗꯤ ꯑꯍꯜ ꯑꯗꯨꯗ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯏꯕꯨꯡꯉꯣ, ꯁꯦ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤꯅꯤ꯫ ꯅꯪꯅꯅꯦ ꯃꯁꯤ ꯄꯨꯈ꯭ꯔꯣ꯫ ꯅꯪꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯊꯥꯎ꯫ ꯑꯁꯤꯅꯤ ꯑꯩꯒꯤ ꯂꯩꯖꯕ ꯍꯥꯏꯔꯗꯤ꯫ ꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯈꯣꯝꯗꯣꯟ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯂꯧꯔꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯑꯩꯕꯨ ꯌꯨꯝꯗ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣ? ꯏꯆꯥꯁꯤꯡꯅ ꯀꯔꯝꯅ ꯇꯧꯔꯝꯒꯅꯤ? ꯑꯁꯤ ꯈꯟꯅ ꯈꯟꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯏꯃꯨꯡ ꯆꯪꯂꯛꯄꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯣꯝꯗꯣꯟ ꯉꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯂꯛꯏ꯫ ꯅꯨꯄꯤ, ꯀꯗꯥꯏꯗꯒꯤ ꯆꯦꯡꯅꯣ? ꯅꯪꯕꯨ ꯉꯁꯥꯏ ꯆꯦꯡ ꯂꯩꯍꯧꯗꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯆꯦꯡ ꯂꯧꯔꯨꯔꯒꯦ? ꯂꯩꯃꯇꯣꯟ ꯅꯣꯛꯃꯤ ꯇꯧꯔꯒ, ꯑꯣ ꯉꯁꯥꯏꯗꯣ ꯗꯨꯀꯥꯟꯗ ꯆꯠꯇꯨꯅ ꯆꯦꯡ ꯋꯥꯟꯒꯦꯅꯅꯦ ꯏꯆꯦ ꯔꯥꯅꯤꯒꯤ ꯐꯤ ꯈꯔ ꯁꯨꯕꯤꯌꯣ, ꯃꯥ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯨꯒꯤ ꯄꯤꯔꯛꯄ ꯆꯦꯡꯅꯤ, ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯐꯥꯎꯕꯗꯤ ꯀꯣꯟꯅꯔꯅꯤ꯫ ꯈꯣꯝꯗꯣꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯑꯣ, ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯗꯒꯤ ꯑꯩꯒꯤ ꯂꯩꯃꯇꯣꯟ ꯑꯁꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯐꯤ ꯁꯨꯕ ꯆꯠꯂꯕ ꯑꯣꯏꯔꯦꯀꯣ꯫ ꯅꯪꯕꯨ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀꯔꯤꯃꯠꯇ ꯆꯥꯗꯅ ꯊꯕꯛ ꯊꯤꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯨꯕꯨ ꯊꯕꯛꯄꯨ ꯐꯪꯂꯕꯣ? ꯅꯠꯇꯦ ꯅꯪꯕꯨ ꯆꯦꯡ ꯋꯥꯜꯂꯛꯄ꯭ꯔꯕ? ꯅꯣꯛꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯂꯛꯂꯤꯕ ꯋꯥꯗꯨꯗ ꯈꯨꯝꯕ ꯉꯝꯂꯝꯗꯦ꯫ ꯇꯞꯅ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯇꯣꯟꯒꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯊꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯑꯗꯨ ꯎꯕꯗ ꯑꯗꯨꯝ ꯈꯪꯂꯦ ꯆꯦꯡ ꯋꯥꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨ ꯎꯔꯒ ꯍꯥꯏꯔꯛꯏ꯫ ꯍꯩꯃꯥ, ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤꯁꯤꯗꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯄꯥꯝꯗꯨꯅ ꯂꯩꯔꯛꯂꯕꯅꯤ꯫ ꯐꯔꯦꯁꯦ, ꯍꯌꯦꯡꯅꯦ ꯃꯅꯤꯡꯂꯣꯝꯗ ꯊꯥꯔꯒꯦ꯫ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯒꯦꯀꯣ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ꯫ ꯈꯣꯝꯗꯣꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯕꯗ ꯇꯞꯅ ꯐꯝꯊꯔꯒ ꯉꯁꯥꯏ ꯃꯥꯅ ꯑꯍꯜ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯔꯨꯕ ꯑꯃꯗꯤ ꯑꯍꯜ ꯑꯗꯨꯅ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯄꯤꯔꯛꯄ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯃꯇꯣꯟꯁꯨ ꯀꯔꯤꯃꯠꯇ ꯁꯥꯎꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯉꯟꯇꯥꯅ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯃꯅꯤ ꯈꯣꯝꯗꯣꯟꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯑꯃꯅꯤ꯫ ꯈꯣꯝꯗꯣꯟ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯝꯗꯣꯟ, ꯅꯪꯕꯨ ꯀꯔꯝ ꯄꯥꯜꯂꯤꯒꯦ? ꯎꯅꯈꯤꯗꯕꯁꯨ ꯐꯅ ꯀꯨꯏꯔꯦꯅꯦ꯫ ꯑꯗꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯃ ꯇꯧꯃꯤꯟꯅꯗꯕ ꯌꯥꯗ꯭ꯔꯦ, ꯄꯩꯁꯥ ꯐꯪꯃꯤꯟꯅꯗꯣꯏꯅꯤ꯫ ꯈꯣꯝꯗꯣꯟ ꯃꯅꯤꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ, ꯃꯔꯨꯞ, ꯀꯔꯤ ꯊꯕꯛꯅꯣ? ꯃꯔꯨꯞꯀꯤ ꯊꯕꯛꯄꯨ ꯇꯧꯗꯕ ꯌꯥꯕ꯭ꯔꯣ? ꯐꯔꯦ, ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯇꯣꯞꯄ ꯈꯨꯜꯗ ꯀꯔꯕꯥꯔ ꯇꯧꯔꯁꯤ꯫ ꯃꯥꯡꯇꯛ ꯈꯨꯜ ꯑꯁꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏ, ꯑꯩꯈꯣꯏ ꯑꯅꯤ ꯁꯥꯟꯅꯄꯣꯠ ꯁꯥꯗꯨꯅ ꯌꯣꯟꯕ ꯆꯠꯁꯤ꯫ ꯈꯣꯝꯗꯣꯟꯁꯨ ꯌꯥꯔꯝꯃꯤ ꯃꯅꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ꯫ ꯃꯈꯣꯏ ꯑꯅꯤ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯁꯥꯟꯅꯄꯣꯠ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯥꯡꯇꯛ ꯈꯨꯟꯗ ꯆꯠꯇꯨꯅ ꯁꯥꯟꯅꯄꯣꯠ ꯌꯣꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯇꯣꯟꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯅꯤ ꯃꯈꯣꯏ ꯑꯅꯤ ꯃꯥꯡꯇꯛ ꯈꯨꯟꯗ ꯆꯠꯂꯝꯃꯤ꯫ ꯃꯅꯤꯅ, ꯃꯔꯨꯞ ꯌꯦꯡꯕꯤꯌꯨ, ꯈꯨꯜ ꯑꯁꯤꯒꯤ ꯑꯉꯥꯡ ꯄꯨꯝꯕ ꯂꯝꯄꯥꯛ ꯑꯁꯤꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ, ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯁꯤ꯫ ꯃꯅꯤꯒ ꯈꯣꯝꯗꯣꯟꯒꯅ ꯑꯉꯥꯡꯁꯤꯡ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯁꯥꯟꯅꯄꯣꯠ ꯌꯣꯟꯕ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯈꯣꯝꯗꯣꯟꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯅꯤꯅ, ꯀꯔꯤꯅꯣꯅꯦ, ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯑꯁꯤꯗꯤ ꯈꯨꯠꯅ ꯁꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯃꯃꯤꯠꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦꯅꯦ꯫ ꯈꯣꯝꯗꯣꯟꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯂꯩꯅꯈꯤꯔꯝꯃꯤ꯫ ꯃꯅꯤꯒꯤꯅ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯅꯤ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨꯗꯤ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯈꯣꯝꯗꯣꯟ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯨ꯫ ꯁꯣꯝꯗ ꯃꯅꯤꯒꯤ ꯅꯨꯄꯤꯗꯤ ꯁꯥꯎꯔꯝꯃꯤ꯫ ꯃꯅꯤꯅ ꯉꯥꯡꯂꯝꯃꯤ, ꯀꯔꯤꯅꯣ, ꯃꯤꯒꯤꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ, ꯑꯗꯨꯒ ꯅꯪꯅ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯄꯨꯁꯤꯜꯂꯛꯇꯦ꯫ ꯅꯠꯇꯦ, ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ? ꯌꯥꯔꯦꯗ ꯅꯨꯄꯤ, ꯉꯁꯤ ꯁꯤꯠꯇ꯭ꯔꯁꯨ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯂꯩꯈꯤꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯆꯦꯡ ꯆꯥꯛ ꯂꯩꯇꯕꯗꯤ ꯅꯠꯇꯦꯗꯅ, ꯂꯧꯁꯤꯡ ꯍꯥꯏꯔꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯨꯞ ꯈꯣꯝꯗꯣꯟꯒꯤꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ, ꯆꯦꯡ ꯋꯥꯟꯗꯨꯅ ꯆꯥꯔꯤꯕꯅꯤ꯫ ꯉꯁꯤ ꯃꯥꯅ ꯍꯦꯟꯅ ꯁꯤꯠꯈ꯭ꯔꯕꯁꯨ ꯍꯌꯦꯡꯗꯤ ꯑꯩꯅ ꯍꯦꯟꯅ ꯌꯣꯟꯕꯁꯨ ꯌꯥꯏꯅ꯫ ꯃꯅꯤꯒꯤ ꯅꯨꯄꯤꯗꯨꯗꯤ ꯑꯗꯨꯝ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯤꯒ ꯈꯣꯝꯗꯣꯟꯒ ꯁꯥꯟꯅꯄꯣꯠ ꯁꯥꯗꯨꯅ ꯌꯣꯟꯕ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯃꯅꯤꯒꯤꯗꯤ ꯑꯃꯠꯇ ꯁꯤꯠꯂꯝꯗꯦ, ꯈꯣꯝꯗꯣꯟꯒꯤꯗꯤ ꯂꯣꯏꯅ ꯁꯤꯠꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯅꯤꯗꯤ ꯈꯣꯝꯗꯣꯟ ꯍꯧꯔꯝꯗꯕꯤ ꯁꯥꯟꯅꯄꯣꯠ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯩ ꯑꯉꯥꯡꯁꯤꯡꯗꯤ ꯈꯣꯝꯗꯣꯟꯕꯨ ꯂꯥꯛꯄ ꯉꯥꯏꯅꯔꯤ꯫ ꯃꯅꯤꯒꯤꯗꯤ ꯑꯃꯠꯇ ꯂꯩꯅꯔꯝꯗꯦ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯂꯝꯃꯤ, ꯅꯨꯄꯤ, ꯑꯩꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯁꯤꯗꯤ ꯑꯉꯥꯡꯅ ꯑꯃꯠꯇ ꯄꯥꯝꯅꯗ꯭ꯔꯦ, ꯈꯣꯝꯗꯣꯟꯒꯤꯗꯤ ꯑꯗꯨꯃꯛ ꯄꯥꯝꯅꯩ꯫ ꯃꯅꯤꯒꯤ ꯅꯨꯄꯤꯗꯣ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯅꯤꯗ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯨ ꯅꯨꯄꯥ, ꯈꯣꯝꯗꯣꯟꯁꯦ ꯁꯥꯟꯅꯄꯣꯠ ꯌꯣꯟꯕ ꯇꯣꯛꯍꯜꯂꯁꯤ,
ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯂꯩꯖꯈ꯭ꯔꯁꯅꯨ ꯃꯥꯅ ꯁꯥꯟꯅꯄꯣꯠ ꯌꯣꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯂꯩꯔꯅꯤ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯣꯛꯍꯟꯒꯅꯤ ꯅꯨꯄꯤ ꯅꯪꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕꯅꯤ ꯅꯪ ꯑꯝꯇ ꯍꯥꯏꯔꯛꯎꯗꯅ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯅꯣ ꯉꯁꯤꯗꯒꯤ ꯁꯥꯟꯅꯄꯣꯠ ꯌꯣꯜꯂꯔꯣꯏꯁꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯂꯦ ꯍꯥꯏꯗꯅ ꯈꯣꯝꯗꯣꯟꯗꯤꯅꯦ ꯊꯥꯖꯔꯗꯧꯅꯤ ꯑꯗꯒꯤ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯅꯤ ꯑꯗꯒꯤꯗꯤꯅꯦ ꯑꯩꯈꯣꯏꯅ ꯌꯣꯜꯍꯧꯕ ꯌꯥꯔꯦꯗꯅ ꯐꯔꯦ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯩ ꯍꯌꯦꯡꯃꯛ ꯈꯣꯝꯗꯣꯟ ꯍꯣꯏꯗ ꯆꯠꯂꯒꯦ ꯂꯩꯃꯇꯣꯟꯅ ꯃꯣꯏ ꯃꯄꯥ ꯌꯦꯡꯉꯨ ꯅꯍꯥꯟ ꯅꯣꯡꯃ ꯅꯪꯅ ꯄꯨꯔꯛꯈꯤꯕ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤꯁꯦ ꯌꯥꯝ ꯊꯨꯅꯕꯨ ꯆꯥꯎꯔꯦ ꯏꯁꯤꯡꯁꯨ ꯏꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯏꯕꯤꯕ ꯅꯠꯇꯦ ꯃꯅꯥ ꯃꯁꯤꯡꯁꯦ ꯌꯥꯝ ꯐꯖꯩ ꯈꯔ ꯂꯩꯔꯗꯤꯅꯦ ꯆꯝꯄ꯭ꯔꯥꯁꯦ ꯁꯣꯏꯗꯅ ꯄꯥꯜꯂꯛꯑꯅꯤ ꯑꯍꯜ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯔꯛꯄ ꯑꯣꯏꯕꯒꯤꯅꯤ ꯅꯨꯄꯤ ꯑꯗꯣ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃꯇ ꯆꯠꯂꯨꯁꯨ ꯃꯇꯣꯝꯇ ꯂꯩꯕꯅꯦ ꯍꯥꯏꯕꯅꯤꯅꯅꯦ ꯀꯔꯤ ꯀꯔꯤꯅೋ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯌꯥꯏꯗꯅ ꯑꯩꯅ ꯆꯠꯂꯨꯔꯕꯅꯤ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯑꯍꯜ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯤ ꯌꯨꯝ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯗꯨꯕꯣ ꯅꯨꯄꯤ ꯑꯩꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯅꯤ ꯑꯗ ꯑꯍꯜꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯤ ꯀꯗꯥꯏ ꯆꯠꯈꯤꯕꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯌꯨꯝꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯑꯩꯅ ꯃꯣꯏ ꯑꯃꯗ ꯍꯪꯕꯗꯁꯨ ꯈꯪꯗꯦ ꯍꯥꯏ ꯑꯍꯜ ꯑꯗꯨꯁꯨ ꯃꯁꯛ ꯈꯪꯗꯦ ꯌꯨꯝꯁꯨ ꯑꯁ꯭ꯋꯥꯏꯗ ꯇꯥꯗꯦ ꯍꯥꯏꯅꯁꯨ ꯍꯥꯏ ꯂꯩꯃꯇꯣꯟ ꯑꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯀꯔꯤ ꯌꯨꯝꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯍꯜ ꯑꯗꯨꯕꯨ ꯂꯥꯏꯒ ꯑꯣꯏꯔꯕ ꯖꯥꯠꯂꯣ ꯈꯪꯗꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯅꯨꯄꯤ ꯆꯝꯄ꯭ꯔꯥꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯥꯏꯒ ꯑꯣꯏꯔꯝꯃꯗꯤ ꯑꯍꯜ ꯑꯗꯣ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯒꯦ ꯂꯥꯏ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯤꯔꯛꯄꯅꯤ ꯈꯟꯕ ꯇꯥꯔꯦꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯦ ꯃꯅꯤ ꯈꯣꯝꯗꯣꯟ ꯍꯣꯏꯗ ꯂꯥꯛꯏ ꯈꯣꯝꯗꯣꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯔꯨꯞ ꯑꯩꯈꯣꯏ ꯑꯅꯤ ꯁꯥꯟꯅꯄꯣꯠ ꯌꯣꯟꯕꯁꯦ ꯇꯣꯛꯂꯁꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯝꯅ ꯁꯥꯎꯅꯔꯦ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯐꯔꯦ ꯑꯗꯨꯗꯤ ꯇꯣꯛꯑꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯇꯣꯞꯄ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ ꯃꯔꯨꯞ ꯍꯣꯏ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯇꯨꯅ ꯈꯜꯂꯒꯦ ꯃꯔꯨꯞꯁꯨ ꯈꯟꯕꯤꯍꯧꯀꯣ ꯑꯗꯣ ꯃꯔꯨꯞꯀꯤ ꯁꯥꯟꯅꯄꯣꯠ ꯑꯁꯥꯕꯕꯨ ꯂꯩꯔꯤꯕ꯭ꯔꯣ ꯂꯩꯌꯦ ꯃꯔꯨꯞ ꯑꯗꯨꯗꯤ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯄꯨꯈ꯭ꯔꯒꯦ ꯑꯩꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯈꯣꯝꯗꯣꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯔꯨꯞ ꯑꯗꯨꯗꯤ ꯑꯩ ꯃꯔꯨꯞꯀꯤ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯂꯧꯈ꯭ꯔꯒꯦ ꯀꯩꯅꯣꯅꯦ ꯃꯔꯨꯞꯀꯤ ꯁꯥꯟꯅꯄꯣꯠꯁꯤꯡꯁꯦ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅꯩ ꯑꯩꯒꯤ ꯑꯉꯥꯡ ꯑꯍꯨꯝꯗꯣ ꯑꯗꯨꯅ ꯐꯥꯎꯕ ꯄꯥꯝꯃꯤ ꯃꯈꯣꯏꯒꯤꯁꯨ ꯄꯤꯕꯤꯌꯣꯒꯦ ꯇꯧꯕꯅꯤ ꯑꯩ ꯄꯩꯁా ꯀꯌꯥꯅ ꯄꯤꯖꯔꯒꯦ ꯃꯔꯨꯞꯇꯕꯨ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯄꯨꯈꯣ ꯂꯣꯏꯅ ꯁꯤꯗ ꯂꯦꯝꯅ ꯃꯥꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯃꯅꯤꯗ ꯂꯣꯏꯅꯃꯛ ꯄꯤꯔꯝꯃꯤ ꯃꯅꯤ ꯍꯔꯥꯎꯅ ꯍꯜꯂꯛꯏ ꯃꯌꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯍꯔꯥꯎꯔꯝꯃꯤ ꯈꯣꯝꯗꯣꯟ ꯍꯥꯟꯅꯒꯨꯝꯅ ꯌꯨꯝꯗ ꯂꯩꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ ꯈꯣꯝꯗꯣꯟ ꯁꯥꯟꯅꯄꯣꯠ ꯌꯣꯟꯕ ꯆꯠꯂꯤꯉꯩꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯆꯦꯡ ꯂꯩꯇ꯭ꯔꯗꯨꯅ ꯆꯔꯥ ꯍꯦꯟꯕ ꯐꯥꯎꯕ ꯌꯥꯎꯔꯛꯂꯦ ꯂꯩꯃꯇꯣꯟꯅ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯂꯩꯔꯝꯕ ꯄꯩꯁꯥꯁꯤꯡꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯤꯡꯅꯤ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯁꯨꯝ ꯁꯨꯗꯨꯅ ꯂꯩꯔꯕꯗꯤ ꯃꯁꯤꯅꯗꯤ ꯍꯤꯡꯕ ꯌꯥꯔꯣꯏ ꯈꯪꯗ꯭ꯔꯦ ꯅꯨꯄꯤ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯃꯔꯨꯞ ꯃꯅꯤꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯐꯔꯦꯁꯦ ꯃꯥꯅ ꯍꯥꯏꯔꯛꯄ ꯍꯥꯏꯔꯛꯇꯕ ꯑꯗꯨ ꯁꯨꯝ ꯉꯥꯏꯔꯒ ꯂꯩꯔꯅꯨ ꯀꯔꯤꯅꯣꯃ ꯇꯧꯅꯕ ꯇꯧꯁꯦ ꯈꯣꯝꯗꯣꯟ ꯃꯊꯥ ꯁꯥꯅ ꯊꯣꯛꯂꯛꯏ ꯃꯄꯥꯟꯂꯣꯝꯗ ꯃꯅꯤꯡꯗ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯐꯖꯅ ꯍꯧꯔꯤꯕꯗꯨ ꯎꯔꯝꯃꯤ ꯈꯣꯝꯗꯣꯟ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯍꯩꯃꯥ ꯃꯁꯤꯒꯤ ꯆꯝꯄ꯭ꯔꯥꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯄꯥꯜꯂꯤꯅꯦ ꯅꯨꯄꯤ ꯅꯪ ꯑꯃꯨꯛꯇ ꯂꯥꯎꯅꯦꯍꯦ ꯌꯦꯡꯉꯨ ꯆꯝꯄ꯭ꯔꯥꯁꯦ ꯄꯥꯜꯂꯤꯅꯦꯍꯦ ꯀꯗꯥꯏꯗ ꯄꯥꯜꯂꯤꯅꯣ ꯍꯩꯃꯥ ꯌꯥꯝ ꯊꯨꯅ ꯄꯥꯜꯂꯤ ꯊꯥꯈꯤꯕꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯅ ꯄꯥꯟꯈ꯭ꯔꯦꯗ ꯃꯁꯤꯅ ꯈꯔ ꯆꯥꯎꯔꯛꯄꯒ ꯌꯣꯜꯂꯁꯤ ꯑꯗꯨꯗꯤ ꯐꯅꯌꯥꯝꯗꯤ ꯁꯤꯠꯂꯅꯤ ꯃꯁꯛꯁꯦ ꯌꯦꯡꯕꯗ ꯆꯥꯅꯤꯡꯕ ꯑꯃ ꯐꯥꯎꯔꯤꯗ ꯁꯣꯝꯗ ꯃꯅꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯈꯣꯝꯗꯣꯟꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯃꯥꯅ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯅꯤꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨꯅ ꯄꯥꯝꯅ ꯂꯩꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯅꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯈꯣꯝꯗꯣꯟ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯁꯨ ꯃꯆꯥꯁꯤꯡꯒ ꯆꯔꯥ ꯅꯥꯝꯃꯇ ꯆꯥꯗꯨꯅ ꯂꯩꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯝꯗꯣꯟꯒꯤ ꯃꯆꯥꯅꯨꯄꯤꯅ ꯆꯝꯄ꯭ꯔꯥ ꯑꯃ ꯍꯦꯛꯇꯨꯅ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨ ꯎꯕꯗ ꯂꯩꯃꯇꯣꯟꯅ ꯉꯥꯡꯂꯝꯃꯤ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯂꯧꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯦꯛꯏꯁꯤꯕꯣ ꯆꯥꯕ ꯌꯥꯗ꯭ꯔꯤꯕꯅꯤ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯑꯃꯨꯛ ꯑꯁꯤ ꯆꯥꯁꯤꯜꯂꯒ ꯅꯥꯔꯛꯇꯣꯏꯅꯦꯕ ꯅꯪ ꯈꯣꯝꯗꯣꯟꯁꯨ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯀꯩꯗꯧꯔꯦ ꯅꯪꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯤ ꯆꯝꯄ꯭ꯔꯥꯁꯦ ꯑꯉꯥꯡꯅ ꯍꯦꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯍꯩꯃꯥ
ꯆꯥꯅꯤꯡꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ ꯑꯗꯣ ꯁꯤꯗ ꯄꯤꯔꯛꯑꯣ ꯀꯗꯥꯏꯅꯣ ꯌꯦꯡꯒꯦ ꯁꯦ ꯆꯥꯕꯕꯨꯗꯤ ꯌꯥꯔꯕꯅꯤ ꯑꯉꯥꯡꯁꯦ ꯅꯥꯔꯛꯀꯗ꯭ꯔꯥꯅ ꯄꯥꯈꯠꯇꯨꯅ ꯉꯥꯡꯂꯤꯕꯅꯤ ꯅꯨꯄꯤ ꯊꯥꯡꯗꯣ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯂꯩꯃꯇꯣꯟ ꯑꯗꯨ ꯊꯥꯡ ꯂꯧꯔꯨꯔꯒ ꯄꯤꯔꯝꯃꯤ ꯈꯣꯝꯗꯣꯟ ꯆꯝꯄ꯭ꯔꯥ ꯑꯗꯨꯕꯨ ꯃꯌꯥꯏꯗ ꯈꯥꯏꯗꯠꯂꯤ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯑꯄꯤꯛꯄ ꯑꯣꯏꯔꯕꯁꯨ ꯆꯝꯄ꯭ꯔꯥ ꯑꯗꯨꯒꯤ ꯃꯅꯤꯡꯗꯒꯤ ꯑꯔꯪꯕ ꯁꯅꯥ ꯃꯆꯨꯒꯤ ꯃꯉꯥꯜ ꯑꯃ ꯐꯨꯗꯣꯔꯛꯏ ꯃꯗꯨ ꯎꯔꯒ ꯂꯩꯃꯇꯣꯟ ꯈꯣꯝꯗꯣꯟꯗ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯍꯩꯃꯥ ꯅꯨꯄꯤ ꯁꯤꯗꯤ ꯁꯅꯥ ꯃꯇꯨꯝꯅꯤꯅꯦ ꯅꯪꯕꯣ ꯍꯣꯏꯅꯦ ꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯀꯃꯥꯏ ꯌꯥꯎꯔꯝꯃꯤꯅꯣꯕ ꯃꯅꯨꯡꯁꯤꯗ ꯉꯥꯏꯈꯣ ꯅꯨꯄꯤ ꯑꯍꯜ ꯅꯨꯄꯤ ꯑꯗꯣ ꯑꯆꯝꯕ ꯅꯠꯇ꯭ꯔꯦ ꯃꯍꯥꯛ ꯂꯥꯏꯔꯦꯝꯕꯤꯅꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯨꯅ ꯑꯩꯈꯣꯏꯗ ꯆꯝꯄ꯭ꯔꯥ ꯑꯁꯦ ꯄꯤꯕꯤꯔꯛꯂꯤꯕꯅꯤ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯗꯨꯗꯤ ꯁꯅꯥ ꯃꯇꯨꯝ ꯑꯁꯦ ꯑꯩ ꯄꯨꯗꯨꯅ ꯀꯥꯏꯊꯣꯛꯂꯨꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯤꯅ ꯍꯪꯂꯛꯂꯕꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯅꯨꯄꯤ ꯍꯥꯏꯔꯨꯏꯌꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯣꯝꯗꯣꯟꯒꯤ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯛꯏ ꯌꯨꯝ ꯀꯩ ꯅꯤꯡꯊꯤꯖꯅ ꯁꯥꯗꯨꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯄꯥꯟꯕ ꯍꯧꯔꯛꯏ ꯁꯣꯝꯗ ꯃꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯈꯣꯝꯗꯣꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯎꯔꯒ ꯀꯜꯂꯛꯂꯝꯃꯤ ꯈꯪꯁꯨ ꯌꯥꯝꯅ ꯈꯪꯅꯤꯡꯂꯝꯃꯤ ꯅꯣꯡꯃ ꯃꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯈꯣꯝꯗꯣꯟ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯈꯣꯝꯗꯣꯟꯒꯤ ꯌꯨꯝ ꯀꯩ ꯑꯗꯨ ꯎꯕꯗ ꯃꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯌꯥꯝꯅ ꯀꯜꯂꯛ ꯈꯝꯕꯜꯂꯝꯃꯤ ꯃꯅꯤꯒꯤ ꯅꯨꯄꯤꯅ ꯂꯩꯃꯇꯣꯟꯗ ꯍꯥꯏꯔꯛꯏ ꯂꯩꯃꯇꯣꯟ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯤ ꯅꯠꯇꯦ ꯀꯃꯥꯏꯅ ꯀꯝꯗꯧꯅ ꯁꯥꯈꯤꯕꯅꯣ ꯍꯥꯏꯕ ꯀꯗꯣꯝꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯛꯏꯅꯣ ꯅꯣꯏꯗꯤ ꯑꯩꯈꯣꯏꯕꯨ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯕꯤꯔꯛꯈꯤꯗ꯭ꯔꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯣꯗ ꯑꯗꯣ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯑꯉꯥꯡꯁꯤꯡꯁꯨ ꯄꯨꯕꯤꯔꯛꯎ ꯌꯥꯗ꯭ꯔꯣ ꯑꯉꯥꯡꯁꯤꯡꯗꯤ ꯃꯕꯣꯛꯈꯣꯏꯗ ꯂꯩꯈꯤꯕ ꯀꯨꯏꯔꯦ ꯅꯈꯣꯏꯅ ꯀꯗꯣꯝꯗꯒꯤꯅꯣ ꯀꯣꯅꯨꯡꯒꯨꯝꯅ ꯅꯨꯡꯉꯥꯏꯈꯤꯕ ꯑꯁꯤꯗ ꯈꯪꯅꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯣ ꯅꯣꯏꯁꯦ ꯐꯠꯇꯤ ꯐꯠꯇꯦꯍꯦ ꯀꯔꯤꯅꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯈꯔ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯔꯝꯃꯗꯤ ꯍꯔꯥꯎꯒꯗꯧꯕ ꯅꯇꯣꯝꯇ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯕ ꯅꯣꯏꯕꯣ ꯃꯅꯤꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯂꯩꯃꯇꯣꯟꯗꯨ ꯅꯣꯛꯅꯤꯡꯂꯛꯏ ꯈꯣꯝꯗꯣꯟꯒ ꯃꯅꯤꯒꯗꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯃꯤ ꯃꯅꯤꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯩꯃꯇꯣꯟ ꯑꯩꯅ ꯆꯪꯂꯛꯄꯗ ꯑꯁꯣꯝꯗ ꯍꯧꯔꯤꯕ ꯆꯝꯄ꯭ꯔꯥꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯅꯁꯨ ꯄꯥꯟꯈ꯭ꯔꯦ ꯑꯃ ꯑꯅꯤꯗ ꯍꯦꯛꯈꯤꯒꯦ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯈꯣꯝꯗꯣꯟꯒ ꯂꯩꯃꯇꯣꯟꯒ ꯌꯦꯡꯅꯩ ꯆꯝꯄ꯭ꯔꯥ ꯄꯥꯜꯂꯛꯄ ꯑꯁꯤꯗ ꯆꯝꯄ꯭ꯔꯥ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯉꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯕꯅꯤ ꯈꯣꯝꯗꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯂꯩꯃꯇꯣꯟꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯅꯤꯒꯤ ꯅꯨꯄꯤꯅ ꯆꯤꯡꯅꯔꯗꯨꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯆꯝꯄ꯭ꯔꯥ ꯑꯁꯤ ꯍꯦꯛꯈꯤꯒꯦ ꯍꯥꯏꯔꯒ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯌꯦꯡꯅꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯀꯔꯤ ꯂꯩꯔꯕꯖꯥꯠꯅꯣ ꯃꯁꯦ ꯀꯩꯅꯣꯝꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯆꯥꯗꯅ ꯍꯦꯛꯇ ꯅꯨꯡꯉꯥꯏꯈꯤꯕ ꯌꯥꯕ ꯅꯠꯇꯦ ꯐꯩ ꯈꯪꯒꯅꯤꯕ ꯂꯩꯃꯇꯣꯟꯅ ꯆꯝꯄ꯭ꯔꯥꯁꯦ ꯍꯦꯛꯄꯕꯨꯗꯤ ꯍꯦꯛꯂꯛꯀꯦ ꯑꯗꯣ ꯉꯁꯤꯁꯦ ꯅꯨꯃꯤꯠ ꯐꯠꯇꯦ ꯍꯌꯦꯡ ꯑꯣꯏꯅ ꯍꯦꯛꯇ ꯑꯩ ꯄꯨꯔꯛꯑꯒꯦ ꯅꯈꯣꯏꯗꯅꯦ ꯑꯩ ꯂꯥꯛꯑꯒꯦ ꯂꯥꯛꯇꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯍꯌꯦꯡꯗꯣ ꯉꯟꯇꯥꯅ ꯍꯦꯛ ꯂꯥꯛꯑꯣꯀꯣ ꯂꯩꯃꯇꯣꯟ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯂꯩꯃꯇꯣꯟꯒ ꯈꯣꯝꯗꯣꯟꯒꯗꯨ ꯌꯦꯡꯅꯔꯒ ꯍꯌꯦꯡꯁꯦ ꯅꯨꯄꯤ ꯅꯪ ꯆꯠꯂꯣ ꯀꯩꯊꯦꯜꯗꯒꯤ ꯆꯝꯄ꯭ꯔꯥ ꯈꯔ ꯂꯩꯔꯨꯔꯒ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯍꯟꯕꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏꯈꯛ ꯅꯨꯡꯉꯥꯏꯅꯤꯡꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯃꯅꯤꯒꯤ ꯅꯨꯄꯤꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯕꯅꯤ ꯃꯕꯨꯛ ꯀꯌꯥꯁꯨ ꯐꯠꯇꯕꯅꯤ ꯌꯥꯔꯦꯁꯦ ꯅꯪꯁꯨꯅꯦ ꯌꯥꯔꯦ ꯑꯗꯣ ꯅꯨꯄꯤ ꯑꯩ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯒ ꯊꯦꯡꯅꯕ ꯍꯥꯏꯅ ꯏꯁꯣꯔ ꯈꯨꯔꯨꯝꯂꯤꯕꯅꯤ ꯑꯩꯁꯨꯅꯦ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯣꯏꯍꯟꯕꯤꯔꯛꯈꯤꯕꯅꯤ ꯆꯝꯄ꯭ꯔꯥ ꯑꯁꯦ ꯆꯥꯕ ꯅꯠꯇ꯭ꯔꯒꯁꯨ ꯆꯝꯄ꯭ꯔꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯃꯇꯨꯝ ꯑꯃꯃꯝꯗꯤ ꯂꯣꯏꯅ ꯌꯥꯎꯔꯤ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯍꯦꯛꯀꯨꯝꯁꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯈꯔ ꯑꯁꯤꯅ ꯄꯦꯟꯊꯣꯛꯅ ꯍꯤꯡꯁꯤ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯀꯥꯟꯗ ꯍꯦꯛꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯂꯨꯝꯗꯨꯅ ꯃꯅꯤꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯇꯥꯔꯝꯃꯤ ꯑꯣ ꯃꯁꯤꯒꯤ ꯑꯣꯏꯔꯦ ꯃꯣꯏꯅ ꯍꯟꯗꯛ ꯅꯨꯡꯉꯥꯏꯈꯠꯂꯛꯂꯤꯕꯁꯦ ꯐꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯛꯇꯨꯅ ꯂꯣꯏꯅ ꯍꯦꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ ꯃꯅꯤꯗ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ ꯃꯅꯤꯅ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯊꯥꯖꯕ ꯌꯥꯕ ꯋꯥꯔꯣ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯦꯗ ꯀꯔꯝꯅ ꯆꯝꯄ꯭ꯔꯥꯗꯒꯤ ꯁꯅꯥ ꯃꯇꯨꯝ ꯌꯥꯎꯔꯝꯗꯣꯏꯅꯣ ꯅꯨꯄꯥ ꯅꯪꯕꯨ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯇꯥꯔꯛꯂꯕꯅꯤ ꯏꯅꯥ ꯑꯁꯤꯅ ꯇꯥꯔꯛꯂꯕꯅꯤ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯅ ꯁꯥꯟꯅꯍꯧꯔꯤꯕ ꯋꯥꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯔꯛꯂꯕꯅꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟꯅꯦ ꯂꯣꯟꯅ ꯑꯃ ꯑꯅꯤ ꯍꯦꯛꯂꯒ ꯌꯦꯡꯂꯨꯔꯁꯤ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯉꯥꯏꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯃꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯂꯥꯛꯏ ꯑꯣ ꯅꯨꯄꯥꯎ ꯁꯣꯝꯗ ꯇꯨ ꯁꯤꯗ ꯂꯩꯔꯦ ꯑꯅꯤ ꯑꯍꯨꯝ ꯁꯠ ꯍꯦꯛꯂꯛꯑꯣ ꯍꯣꯏꯍꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ ꯅꯨꯄꯤ ꯅꯪꯕꯣ ꯆꯝꯄ꯭ꯔꯥ 4-5 ꯍꯦꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯂꯝꯃꯤ
ꯃꯌꯨꯝ ꯌꯧꯕꯒ ꯍꯔꯥꯎꯅ ꯆꯝꯄ꯭ꯔꯥꯁꯤꯡ ꯑꯗꯨ ꯃꯃꯥꯡꯗ ꯊꯝꯂꯒ ꯑꯃꯃꯝꯇ ꯑꯣꯏꯅ ꯇꯪꯈꯥꯏ ꯇꯥꯅ ꯈꯥꯏꯗꯠꯂꯤ꯫ ꯃꯈꯣꯏꯅ ꯈꯥꯏꯗꯠꯂꯨꯕ ꯃꯇꯝꯗꯗꯤ ꯁꯅꯥ ꯃꯇꯨꯝ ꯌꯥꯎꯔꯝꯕꯗꯤ ꯂꯥꯏꯔꯗꯅ ꯍꯟ ꯉꯥꯛꯇ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯤꯒꯤ ꯅꯨꯄꯤꯗꯨ ꯁꯥꯎꯅ, "ꯏꯁ, ꯀꯔꯤꯅꯣꯅꯦ ꯍꯟ ꯉꯥꯛꯇ? ꯉꯁꯥꯏ ꯁꯥꯟꯅꯍꯧꯔꯤꯕ ꯋꯥꯔꯤꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤꯒ ꯀꯔꯤꯅꯣꯅꯦ ꯁꯤꯕꯣ? ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯊꯥꯖꯗ꯭ꯔꯦꯅ? ꯀꯃꯥꯏꯅ ꯆꯝꯄ꯭ꯔꯥꯗꯒꯤꯕꯨ ꯁꯅꯥ ꯃꯇꯨꯝ ꯌꯥꯎꯗꯣꯏꯅꯣ? ꯅꯨꯄꯥ, ꯅꯪꯅ ꯈꯪꯗꯕꯒꯤ ꯇꯧꯔꯤꯅꯤ꯫ ꯅꯪ ꯑꯃꯨꯛꯇ ꯆꯠꯂꯣ, ꯍꯟꯗꯛꯃꯨꯛꯇꯒ ꯍꯦꯛꯂꯛꯑꯣꯕ." "ꯑꯁ, ꯇꯣꯛꯑꯁꯤꯗ ꯅꯨꯄꯤ ꯅꯪꯕꯣ, ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯍꯥꯏꯕ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯑꯩ ꯆꯠꯀꯦ, ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤꯁꯦ ꯌꯥꯟꯊꯠꯂꯨꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ꯫ ꯃꯅꯤꯁꯨ ꯇꯥꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫ "ꯅꯨꯄꯥ, ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯐꯖꯅ ꯍꯧꯍꯧꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯕ?" "ꯅꯨꯄꯤ, ꯑꯩꯁꯨ ꯈꯪꯗꯦ, ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦ." ꯎꯄꯥꯏ ꯂꯩꯇꯦ, ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯈꯣꯝꯗꯣꯟꯒꯤ ꯃꯪꯂꯥꯟꯗ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯛꯇꯝꯗ ꯂꯥꯛꯂꯝꯃꯤ꯫ "ꯅꯨꯄꯥ ꯃꯆꯥ, ꯅꯪꯅ ꯇꯠꯇꯅ ꯑꯩꯕꯨ ꯊꯤꯔꯤꯕ ꯑꯗꯣ ꯐꯪꯂꯣꯏ꯫ ꯑꯩꯍꯥꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯅꯠꯇꯦ, ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯁꯦꯡꯖꯕ, ꯅꯪꯅ ꯋꯥꯕ ꯑꯗꯨꯕꯨ ꯎꯔꯒ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯄꯤꯈꯤꯕ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ꯫ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯅꯨꯄꯤꯅ ꯆꯝꯄ꯭ꯔꯥ ꯑꯁꯤꯕꯨ ꯃꯤꯇꯥꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯅ ꯆꯝꯄ꯭ꯔꯥ ꯑꯁꯤꯕꯨ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ꯫ ꯈꯣꯝꯗꯣꯟ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯖꯔꯣ꯫ ꯂꯩꯔꯤꯕ ꯂꯟ ꯈꯔ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯋꯥꯠꯇ ꯄꯥꯗꯅ ꯍꯤꯡꯕ ꯉꯝꯕ ꯑꯣꯏꯖꯔꯣ." ꯈꯣꯝꯗꯣꯟꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯇꯨꯅ ꯃꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯂꯩꯃꯇꯣꯟꯒ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯗꯨ ꯍꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯗꯨ ꯍꯧꯔꯝꯗ꯭ꯔꯦ꯫ ꯂꯩꯃꯇꯣꯟꯅ, "ꯐꯔꯦ, ꯃꯥꯡꯖꯈ꯭ꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯍꯧꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯁꯣꯏꯗꯅ ꯑꯀꯥꯏꯕ ꯂꯥꯛꯂꯒꯅꯤ." "ꯍꯣꯏꯅꯦ, ꯑꯗꯣ ꯃꯅꯤꯒꯤ ꯅꯨꯄꯤꯒ ꯃꯅꯤꯒꯅ ꯍꯪꯂꯛꯂꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯄꯨꯝꯕꯗꯣ ꯍꯥꯏꯕ ꯇꯥꯔꯦꯗꯅ꯫ ꯐꯔꯦꯁꯦ, ꯅꯣꯡꯉꯥꯟꯗꯧꯕꯁꯨ ꯋꯥꯠꯂꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ ꯂꯥꯛꯑꯣ." ꯁꯣꯝꯗ ꯃꯅꯤꯍꯣꯏꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯉꯁꯤ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯒ꯭ꯌꯥꯟꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯂꯩꯃꯇꯣꯟꯗꯨ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯆꯝꯄ꯭ꯔꯥ ꯃꯌꯥꯝ ꯑꯃ ꯂꯩꯗꯨꯅ ꯄꯨꯔꯛꯏ꯫ ꯈꯣꯝꯗꯣꯟꯒ ꯃꯈꯣꯏ ꯑꯅꯤ ꯃꯅꯤꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯣꯝꯗꯣꯟ ꯍꯣꯏ ꯎꯕꯗ ꯏꯀꯥꯏꯔꯞꯁꯨ ꯇꯧꯏ꯫ ꯂꯩꯃꯇꯣꯟꯅ, "ꯉꯔꯥꯡ ꯆꯝꯄ꯭ꯔꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯗꯅꯦ, ꯁꯦ ꯑꯩꯅ ꯄꯨꯔꯛꯏꯅꯤꯁꯦ." ꯃꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯝꯄ꯭ꯔꯥ ꯄꯜꯂꯛꯄꯗ ꯌꯦꯡꯅꯩ꯫ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯇꯧꯗꯨꯅ ꯂꯩ꯫ ꯂꯩꯃꯇꯣꯟꯅ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨ ꯃꯅꯤ, ꯅꯪꯁꯨ ꯇꯥꯎ꯫ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯆꯝꯄ꯭ꯔꯥ ꯍꯦꯛꯇꯅꯕ ꯍꯥꯏꯈꯤꯕꯗꯣ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯅꯣꯏ ꯂꯥꯟꯅꯁꯨ ꯂꯧꯒꯅꯨ." ꯃꯅꯤꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯂꯩꯃꯇꯣꯟ, ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ, ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ." ꯂꯩꯃꯇꯣꯟꯅ ꯆꯝꯄ꯭ꯔꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯤꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯗꯨꯅ, "ꯁꯦ, ꯂꯧꯁꯜꯂꯨ. ꯃꯁꯤꯒꯤ ꯄꯩꯁꯥꯁꯤꯅ ꯅꯈꯣꯏꯁꯨ ꯍꯧꯗꯣꯛꯅꯨ. ꯑꯗꯣ ꯆꯝꯄ꯭ꯔꯥꯁꯤꯗꯤ ꯑꯩꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯂꯩꯔꯨꯕꯅꯤ, ꯅꯪ ꯄꯤꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤ." ꯃꯅꯤꯒꯤ ꯅꯨꯄꯤꯅ, "ꯂꯩꯃꯇꯣꯟ, ꯅꯪꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯉꯤ. ꯑꯩꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯅꯤ. ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯀꯂꯛ ꯈꯝꯕꯜꯂꯨꯕꯅꯤ. ꯉꯁꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯎꯔꯒ ꯀꯂꯛ ꯈꯝꯕꯜꯂꯨꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯃꯥꯏ ꯑꯁꯦ ꯎꯠꯄ ꯐꯥꯎꯕ ꯏꯀꯥꯏꯔꯦ." "ꯍꯦꯔꯥ, ꯀꯔꯤꯒꯤ ꯏꯀꯥꯏꯕꯅꯣ? ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯀꯣ. ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ. ꯑꯩꯈꯣꯏꯁꯨ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯉꯁꯤꯗꯒꯤꯗꯤ ꯂꯩꯔꯨꯔꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯃꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯄꯤꯔꯝꯂꯤꯕ ꯄꯩꯁꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯣꯝꯗꯣꯟꯒ ꯂꯩꯃꯇꯣꯟꯒ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯈꯨꯜ ꯍꯣꯡꯗꯨꯅ ꯑꯇꯣꯞꯄ ꯈꯨꯜꯗ ꯂꯩꯔꯦ꯫ ꯈꯣꯝꯗꯣꯟ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯁꯥꯕ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯈꯣꯝꯗꯣꯟꯕꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯈꯣꯝꯗꯣꯟꯕꯨ ꯀꯣꯅꯨꯡꯒꯤ ꯂꯩꯔꯤꯕ ꯁꯅꯥ ꯁꯥꯕꯁꯤꯡꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯍꯥꯟꯅ ꯃꯕꯨꯛ ꯐꯠꯂꯝꯗꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯂꯝꯗꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯗ ꯑꯋꯥꯕ ꯃꯍꯦꯛ ꯇꯥꯕ ꯎꯕꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯅꯁꯨ ꯃꯇꯩ ꯃꯅꯥꯎꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯤ꯫ ꯈꯣꯝꯗꯣꯟ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫